Good morning. Ma'am ngasi numaijing ni kitang thengdu thengeko. Thengagasu ai message se ai card ki message ki ka sa petang share tawge na tawre. Adi sidagi khanbira se ko nungti khanba dumaina haidi card number 1 khansira 2 khansira natraga 3 khansira haibado ado card ki message na message oire adu nataba ngasi gi timing ko afaba timing aina chathok khotok da karamba matamda chatpa fagadage wari shaba matamda karamba matamda shaba fagadage adu gi matung ina haidi timing afabam leire colors ko ngasi gi colors karamba sinagadage numaijing numise ke ke to phage haibado adumana chingba mayam ama ai share tawrage ko ado card se khanbire ko card ngatang mishala khanbiro card number 1 se oina choose tawsira 2 se choose tawsira natraga 3 se choose tawsira haibado ko ado ahamba 1 khanba mi gi yemina se ko ahamba 1 khanba mi gi se nawanda mating oiro natraga gift kumba haitare ko nawanda gift kumba pirakpa gumba admaina mina gifting gumba natraga haidi adagi nangnasu piba gumba admaina oy ko haidi gifting se receiving giving oina oibado ngasi gi numit se ko receiving giving se oina oye ado sida haidi receiving giving khatangi wana tabida ko akoi gi thaba ingkhang gi matang da su ko haidi nangonda kainoma mating gumba kainogumba haidi mi mana bibirakpa gumba admaina su leye ko aduga anisubagi card china mi punba gumba le ko ngasi je mi punba imanabi gathering to gumba imung manung punba gumba celebrations gumba le bodo ngasi gi numit se haidi mi pullaga haidi harau tayamna leigada numit gumba oina oye ko anisubagi card se ko sida thaba inghang gi haraga to thaba inghang gi haita thaba ka related oina haraga su ko afaba le ko thaba ki oiro pisha gi oiro dum haidi sigi ngasi gi numit haita positive kaino oina leibodo day oina leiba haita ko positive day oina leiba aduga ahum subagi senta high priestess ena lai ko haidi wa ka yang bi ko no ngasi je ko haidi nang sum nungai taba kaino masum leiraga de wa ka yang thok bi go no aduga nang ding chen ba mi yami ko nang ding chen ba mi yame aduna wa ka hena ngang thok bi go no nang na khalli go nang na sana thanda dum ko haidi dum mingonda haidok taba haitare ko nang na khalli se aingonda mingonda haidok taba aduga nang na khalli do haidi phatte haibe yar ko nang na khalli do chumme nang na khalli do apha nang na khalli do phaiye haina su khanbiyo ko aduga amana ishor gumba ningbiyo ko sida haidi card se phatte haibadi yaroi card se afaba card ne thaba inkhang gi da haraga su phai ko ngasi gi numit gi oina de thaba inkhang gi matang da sum akoina kaino makhanba leiraga di aduga sisina card ki message leire aduga timing haipetang haraga timing se ayuki pung 9 ga minute 5 dagi na pung 13 ga minute 9 phawa haipetang ayumka amko hange ko ayuki 9 ga minute 5 dagi na ayuki pung 13 ga minute 9 phawm le na ko aduga afternoon haitar ko nunhin talaki sina pung 12 ga minute 9 dagi na 2 ga minute 33 phawa 12 ga minute 9 dagi na 2 ga minute 33 phawa adugi matungda nungda wairam ko haidi ade outside gi marak sinong phatre ko ahum mari manga sai se manga ga minute 30 de ong phai ko manga ga minute 30 dagi na nungdang gi 9 ga minute 33 phawa ma phare ko ado sida leire timing sigi matang da ko haidi ayuk kine nundhin gine aduga nungda wairam gi afaba timing ke ka se ado ngasi se numaijing se kari machu set pa yage hai matang da pink machu set pi ko pink machu gumba adegi maroon machu gumba set pa yai ko numaijing se ado sida akoina akoi sigi color sing se set laga di haidi akoi lucky charm porok na bai wani da akoi gi life ta ko ado haidi pink tatraga maroon ani sigi manung da set pi ba aduga akoina lei gumba kat pa khot pa leiraga su haidi sigi machu gi lei gum pink machu gi lei gumba kai gumba haidi short da kat pi ba khopi ba adumaina to ba yai ko ado akoi gi sida ko card ki message ne timings ne aduga akoina ngasi gi numit set ka daba machu ke ka ai mayam da share tore ko hayeng ye mu yeng minara se thank you